ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤ ꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯥꯏꯔꯤꯛ ꯍꯩꯇꯕꯁꯤꯡꯕꯨ ꯚꯨꯠꯅ ꯍꯥꯠꯄ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯜꯄꯅ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯆꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ, ꯃꯃꯤꯡꯅ ꯆꯂꯥꯝꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯁꯦꯜ ꯊꯨꯝ ꯃꯔꯥꯡ ꯀꯥꯏꯕ ꯃꯐꯝ ꯑꯣꯏꯔꯝꯗꯦ, ꯑꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯍꯤꯔꯝ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯅꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯜꯗ ꯀꯅꯥꯝꯇꯅ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯁꯥꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯆꯂꯥꯝꯕ ꯃꯥꯒꯤ ꯈꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯃꯗꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒ ꯃꯍꯩ ꯃꯁꯤꯡ ꯑꯃꯠꯇ ꯇꯝꯗꯅ ꯊꯕꯛꯇ ꯇꯧꯗꯨꯅ ꯉꯥꯎꯁꯤꯟꯅꯔꯒ ꯂꯩꯕ ꯑꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯆꯂꯥꯝꯕ ꯆꯍꯤ 13 ꯁꯨꯔꯦ꯫ ꯃꯈꯣꯏꯒꯤ ꯊꯪꯅꯕꯗ ꯂꯩꯕ ꯈꯨꯜ ꯑꯗꯨꯗꯗꯤ ꯑꯄꯤꯛꯄ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯃꯥꯗꯤ ꯑꯗꯨꯝ ꯆꯦꯟꯗꯨꯅ ꯌꯥꯎꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃꯁꯨ ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯈꯜ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯥꯅ ꯐꯅ ꯌꯥꯝꯅ ꯇꯣꯟꯕ ꯃꯃꯥ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯃꯆꯥꯕꯨꯗꯤ ꯃꯅꯤꯡꯇꯝꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯑꯣꯏꯍꯟꯅꯤꯡꯂꯝꯃꯤ꯫ ꯑꯅꯝꯕ ꯃꯇꯝꯗ ꯃꯥꯗꯤ ꯃꯆꯥꯅꯨꯄꯥꯕꯨ ꯊꯕꯛ ꯁꯨꯍꯟꯗꯦ, ꯃꯍꯩ ꯇꯝꯍꯜꯂꯤ꯫ ꯑꯇꯣꯞꯄ ꯃꯃꯥ ꯃꯄꯥꯁꯤꯡꯁꯨ ꯃꯆꯥꯁꯤꯡꯕꯨ ꯃꯍꯩ ꯇꯝꯍꯟꯅꯤꯡꯉꯤ, ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯈꯪꯉꯤ, ꯑꯗꯨꯕꯨ ꯂꯩꯇꯕꯅꯤꯅ ꯍꯦꯟꯃꯟꯈꯤꯕꯅ ꯅꯣꯡꯃꯒꯤ ꯆꯔꯥꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯕꯨ ꯃꯅꯤꯡ ꯇꯝꯍꯟꯕ ꯉꯝꯗꯦ꯫ ꯆꯂꯥꯝꯕ ꯈꯨꯜꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯕ ꯂꯣꯏꯔꯦ꯫ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯁꯍꯔꯗ ꯆꯠꯂꯒ ꯑꯣꯖꯥ ꯑꯣꯏꯅꯅꯕ ꯍꯥꯏꯅ ꯃꯃꯥꯒ ꯈꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯔꯥꯁꯤ ꯃꯆꯥꯒ ꯃꯇꯝ ꯈꯔ ꯂꯥꯞꯅꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ, ꯑꯗꯨꯕꯨ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯅ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯃꯆꯥꯕꯨ ꯌꯥꯏꯐ ꯊꯧꯖꯥꯜ ꯄꯤꯕꯤꯗꯨꯅ ꯆꯠꯍꯟꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯃꯥꯅ ꯑꯣꯖꯥ ꯑꯣꯏꯕ ꯆꯠꯂꯤꯕꯁꯤ ꯍꯤꯔꯝ ꯑꯃꯗꯅꯤ꯫ ꯃꯥꯅ ꯁꯍꯔꯗꯒꯤ ꯑꯣꯖꯥ ꯑꯣꯏꯕꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯇꯪꯈꯥꯏ ꯑꯃ ꯈꯥꯏꯗꯣꯛꯂꯒ ꯑꯃꯅ ꯃꯃꯥꯒꯤ ꯑꯣꯏꯅꯅꯕ, ꯑꯗꯨꯒ ꯑꯃꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯃ ꯁꯥꯅꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯆꯍꯤ ꯀꯌꯥ ꯑꯃ ꯍꯧꯈ꯭ꯔꯕꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯒꯅꯤ ꯍꯥꯏꯅ ꯂꯦꯞꯆꯔꯝꯃꯤ꯫ ꯁꯍꯔꯗ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯗꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ, ꯈꯔꯁꯨ ꯑꯗꯨꯝ ꯂꯥꯏꯔꯕ ꯌꯥꯎꯅꯩ꯫ ꯆꯂꯥꯝꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯒꯦ ꯍꯥꯏꯅ ꯃꯥꯒꯤ ꯑꯔꯩꯕ ꯊꯧꯅꯥ ꯄꯨꯝꯕ ꯍꯥꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯥꯅ ꯄꯨꯒꯗꯧꯔꯤꯕ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨ ꯑꯔꯥꯏꯕ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯉꯥꯎꯁꯤꯟꯅꯩ, ꯑꯣꯖꯥꯁꯤꯡꯗ ꯀꯔꯦꯝꯅꯔꯝꯃꯤ꯫ ꯍꯥꯏꯅ ꯇꯥꯟꯅꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯆꯂꯥꯝꯕ ꯈꯥꯡꯕ ꯀꯜꯂꯤ, ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯐꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯏꯆꯝ ꯆꯝꯕ ꯏꯪ ꯇꯞꯄ ꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ꯫ ꯃꯥꯗꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦ, ꯃꯥꯒꯤ ꯃꯔꯝꯗ ꯀꯅꯥꯅꯁꯨ ꯈꯪꯅꯗꯦ, ꯀꯅꯥꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯗꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯤꯡꯖꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯁꯛꯁꯨ ꯌꯥꯝꯅ ꯐꯖꯩ, ꯃꯤꯅ ꯉꯥꯎꯅꯩ, ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯃꯥꯒꯤ ꯋꯥꯈꯜ ꯀꯅꯥꯅꯁꯨ ꯄꯥꯕ ꯉꯝꯗꯦ꯫ ꯃꯥꯅ ꯄꯔꯤꯈ꯭ꯌꯥ ꯈꯨꯗꯤꯡꯗ ꯃꯀꯣꯛꯇ ꯇꯥꯏ꯫ ꯑꯣꯖꯥꯁꯤꯡꯁꯨ ꯌꯥꯝꯅ ꯆꯥꯎꯊꯣꯛꯏ, ꯑꯗꯨꯕꯨ ꯅꯣꯡꯃꯗ ꯑꯣꯖꯥꯅ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯋꯥꯔꯤ ꯁꯥꯅꯅꯕ ꯄꯨꯔꯛꯎ ꯍꯥꯏꯕꯗ ꯂꯤꯡꯖꯦꯜꯅ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯀꯔꯤꯃꯔꯝꯒꯤ ꯌꯥꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦ꯫ ꯅꯣꯡꯃꯗꯤ ꯂꯤꯡꯖꯦꯜ ꯃꯍꯩ ꯇꯝꯐꯝ ꯁꯪꯗꯒꯤ ꯍꯜꯂꯛꯄꯅꯤ꯫ ꯃꯉꯣꯟꯗ ꯉꯥꯎꯖꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯂꯤꯡꯖꯦꯜ ꯃꯈꯣꯏ ꯑꯅꯤꯅ ꯏꯟꯅꯔꯛꯄꯗꯨ ꯈꯪꯂꯦ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯌꯨꯝ ꯈꯪꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯑꯗꯨꯝ ꯏꯟꯅꯔꯛꯄ ꯑꯗꯨꯗ ꯂꯤꯡꯖꯦꯜ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯐꯠ ꯑꯣꯟꯊꯣꯛꯂꯒ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯀꯩꯒꯤꯅꯣ ꯅꯣꯏ ꯑꯅꯤꯅ ꯑꯩꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯏꯁꯦ?" ꯅꯨꯄꯥ ꯑꯅꯤꯗꯨ ꯋꯥ ꯂꯩꯊꯣꯔꯛꯏ, "ꯏꯟꯅꯗꯦꯅ, ꯑꯩꯈꯣꯏꯗꯤ ꯌꯨꯝꯗ ꯁꯨꯝ ꯆꯠꯆꯕꯅꯤ." "ꯐꯔꯦꯅꯦ, ꯑꯗꯨꯗꯤ ꯆꯠꯂꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅ." ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯀꯦ ꯇꯧꯕꯅꯤ, ꯑꯃꯨꯛ ꯉꯝꯗ꯭ꯔꯦ꯫ ꯐꯠ ꯑꯃꯨꯛ ꯂꯦꯞꯂꯒ ꯍꯥꯏꯔꯛꯏ, ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯒ, "ꯈꯪꯅꯁꯦ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯁꯨ ꯁꯨꯛꯉꯥꯡ ꯉꯥꯡꯗꯅ ꯂꯩꯔꯤꯁꯤꯕꯣ? ꯅꯣꯡꯃꯇꯁꯨ ꯑꯩꯈꯣꯏꯅ ꯀꯧꯕꯗ ꯈꯨꯝꯂꯛꯎꯗꯅ, ꯃꯔꯨꯞ ꯑꯣꯏꯅ ꯂꯣꯏꯅꯁꯦꯕ." "ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯌꯦꯠꯄ ꯄꯤꯔꯛꯀꯅꯨ, ꯏꯇꯨꯡꯗꯁꯨ ꯏꯟꯅꯔꯛꯀꯅꯨ, ꯃꯁꯤꯅ ꯅꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯅꯤ." ꯂꯤꯡꯖꯦꯜ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯅꯨꯄꯥ ꯑꯅꯤꯗꯨ ꯍꯟꯗꯛꯇꯤ ꯇꯥꯟꯅꯔꯛꯇ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯃꯌꯨꯝꯗ ꯌꯧꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯄꯥꯈꯠꯅ ꯐꯠ ꯍꯧꯒꯠꯂꯛꯏ꯫ ꯂꯥꯛꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯉꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜꯒꯤ ꯃꯃꯥ ꯊꯥꯖꯅ ꯍꯥꯏꯔꯛꯏ, "ꯄꯣꯏꯅꯨ, ꯉꯁꯤꯗꯤ ꯋꯥꯔꯤꯁꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯑꯩ ꯍꯌꯦꯡ ꯑꯣꯏꯅ ꯅꯈꯣꯏꯗ ꯂꯥꯛꯑꯒꯦ, ꯑꯗꯨꯒ ꯐꯖꯅ ꯈꯟꯅꯔꯁꯤ." "ꯌꯥꯏꯌꯦ, ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯕꯣ? ꯅꯁꯥ ꯉꯝꯗ꯭ꯔꯕꯣ?" "ꯀꯩꯁꯨ ꯇꯧꯗꯦꯗ." "ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯀꯣꯟꯅ ꯅꯣꯏꯗ ꯂꯥꯛꯑꯒꯦ." "ꯍꯣꯏ, ꯐꯔꯦ, ꯑꯗꯨꯗꯤ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯍꯣꯔꯦꯟ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ." ꯁꯤꯂꯥꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜꯗꯨ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯊꯥꯖꯁꯨ ꯄꯥꯈꯠꯅ ꯆꯪꯂꯛꯏ, "ꯕꯦꯝꯃꯧ, ꯀꯩꯅꯣ ꯏꯃꯥꯟꯗꯣꯏꯁꯤꯕꯣ? ꯑꯩꯅ ꯃꯥꯏꯕꯤ ꯑꯣꯏꯕꯒꯤ ꯊꯕꯛꯁꯦ ꯇꯣꯛꯑꯣ ꯍꯥꯏꯕꯁꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" "ꯂꯤꯡꯖꯦꯜ, ꯅꯪ ꯁꯥꯎꯒꯅꯨ, ꯏꯃꯥ ꯇꯉꯥꯏ ꯐꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ꯫ ꯌꯦꯡꯉꯨ, ꯏꯃꯥꯅ ꯁꯦꯜ ꯇꯥꯟꯗ꯭ꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ?
Kari chani ima ichadi. Maibigi sinfamse natradi hiram amta laitrabo. Aise maibigi macha oiningdi. Hai nangse maibigi macha oiningdrabasu. Nangdi imadagi hena pangal kaliba maibi amanine. Ai pamde ai maibi oiningde. Ai di nanga manabo miwe umta oiningde. Asibu thawai singdo ai oiningde. Makoigi wari daba ai wari. Mina khangkigani khanbadasu ai yam wari. Karigi wadoino. Mina kalaknaribani nangi pangalse nangi nagunse. Imadine mado phangbanate. Asibu thawaibu uba ngambadi nang khaktani. Nangna yaradi migi mayumda mateng pangba chatpasida sel yamna phangani. Ima nang pabungbu kemta ningsingdraba. Pabungna sikribada nangna maibi oirambagini. Ai maibi sungoi oiroi. Ima se thamoi pandaba mioi manbra. Adubu imabu kari tau haibano. Mapu mahakna pithokpiramlaba khudol ase araiba nate. Awa ana taraba mioi singbu tengbang biba. Mateng pangbibagi damaktani. Makhoina aikhoi anibu asigumba pangal amadi maguna se pinamlibani. Aidi hairisini. Masigi wase ai sukta thaningde. Amuhana soirakan. Natradi ai yumse thadoga kadaidano machakrani. Lingjel do magi kada changkhre thajesu nungaitana leihawi. Magi su awaba ma leiribani. Mana haidoktaba wa kaya amasu leiribani. Machanupi da haiba ngamdadana leiribani. Lingjel magi kada fammi. Thokro. Aigi kadagi nakoi thokro. Aina saroklabadi afaba oiroi. Lingjel gi kada lotuna leiramba thawai ahumadu thokre. Lingjel matam amada maibi oibase pamlami adubu. Mapabung lekhidabadagi mahak pamkhidabani. Mathangi numini. Jalamba mahai tampham sangda yaure. Mahiroi sing aduna phana yamna ngausinarasu nongmudi gyan tarakini khanduna thajaba ngami amadi kanna hotnaba pamlami. Mana mapung phana nungaina tamba phangkhidaba asisu makhoidi nungaina tamba oihalagi. Ngausinnabasu pamlamde yaningde aduna mahak sathiba oja ama oininglaklami. Atopa oja singde adum makhoibu thoina yenglude makhoigi apambani haiduna adum leithoklami. Aduna mahiroi singna oja jalambabu kaya nungsiramde. Mana haiba takpasing adu thoina lauramde. Oja tombana hairai. Oja jalamba. Karigino nangna oiroidaba satrasinga sigidamakta yam hotnarisibu. Phana yamna nganglubasu oiroidabani sel tingnanabani. Oja aidi khulda ihai sing tambada yamna wana tamlai. Ningtamna hingakte. Aduna makhoibu mi ama oinanaba semba pami. Awaba karino masak khangribana hangaktani. Matam amadadi makhoi warakhigani. Matam adu yauraktringaida. Ai makhoibu semtokhogi. Makhoina mai pakpadani. Aina ngaijaribase. Adubudi chumi oja. Aduda makhoina ojabudi phajana ngangnaroi. Afaba kharana phana ngangnani. Ngausinaba kharana lana khangani. Madugidi ai kaisu khandeda. Nongmadi makhoi wakhal honglakhigani. Aibu nungsirakani khale. Aishu aigi khulda mahai tampham sang amata sagatki khalibani. Adudi yam phaba wakhalnina soidana mai pakpa oisanu. Angang singi parikya su kuidre numit nini phawbadi mayumda pajanaba suti thabirasi oja. Hoi kaisu kaidi thadoasi. Angang singse parikya su loibuga chakla karinu masinse aduga chasi. Yai. Tomba matam du loiraduna mayum maikai pangi tawrakpani. Magi mahairoi ama matomta famduna laibada urami masu changlaktuna. Kanano nangbo? Lingjel haugalai. Madi ngahak tomlure. Mayumdadi phajana tombaga fangde wakhal khoi sauna halli. Oja. Aini Lingjel ni. Aidi ngahak tumthora male. Aroibada thokpa oja do ngasidi lakde. Aduna tumtharuri. Onthokpanida. Ataina manabi singdubu khara hodokpiramba yade haibro. Nangbu hundomisiba. Lingjel marup amata maga kaunade kaurasu mana laithoknaba tawhotnai aduna magi marup amata laite. Oja adugidi ai kaisu khandeda. Phare phare adudi lao hananaba tawrasi matamsisu thengjinkrani. Hoi oja. Makhoi anidu punna thokminarai Lingjel oja jalamba atopa oja singa manadaba afaba amani haiba khangi. Amadi mahak oja jalamba bulona nungsijarami jalambana chahi kunga mari sure aduga Lingjelna chahi 13 sure. Lambida sum chatna. Oja gi khangnaba nupi leibro. Sum hangbani ko. Leideda. Phare. Oja adudi ai amuk chakhrage. Sigi lambi sidagi chakhrage. Oja su chatkro.
ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ꯫ ꯆꯂꯥꯝꯕ ꯆꯠꯈ꯭ꯔꯦ꯫ ꯂꯤꯡꯖꯦꯜ ꯃꯃꯣꯟ ꯅꯣꯛꯅ ꯂꯥꯛꯏ꯫ ꯂꯝꯕꯤꯗ ꯕꯨꯠ ꯊꯋꯥꯏ ꯅꯨꯄꯥ ꯑꯃꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ꯫ ꯑꯣꯖꯥ ꯅꯨꯄꯥꯁꯦ ꯅꯪꯅ ꯄꯥꯝꯖꯕ ꯃꯥꯜꯂꯤꯗ꯫ ꯄꯥꯝꯃꯒ ꯀꯩꯗꯧꯔꯒꯦ? ꯌꯨꯝꯗꯒ ꯏꯟꯅꯔꯛꯀꯅꯨ꯫ ꯑꯩ ꯋꯥ ꯉꯥꯡꯅꯤꯡꯗꯦ ꯈꯪꯕ꯭ꯔꯥ? ꯀꯩꯒꯤ? ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯤꯑꯣꯏ ꯀꯅꯥꯝꯇ ꯂꯩꯇꯦ꯫ ꯅꯪ ꯈꯛꯇꯅꯤ꯫ ꯑꯇꯩ ꯀꯅꯥ ꯂꯩꯔꯤꯒꯦ? ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯇꯥꯕꯤꯗꯅ ꯑꯩꯈꯣꯏꯗꯤ ꯀꯅꯥꯗ ꯂꯤꯗꯣꯔꯤꯕ? ꯑꯩ ꯅꯣꯏ ꯋꯥꯔꯤꯗꯨ ꯇꯥꯅꯤꯡꯗꯦ꯫ ꯑꯁꯤꯕ ꯅꯈꯣꯏꯅ ꯂꯥꯏꯔꯝꯅꯦꯗ ꯆꯠꯀꯦ ꯍꯥꯏꯗꯗꯅ ꯀꯩꯒꯤꯅꯣ ꯑꯍꯤꯡꯕ ꯑꯩꯈꯣꯏꯗ ꯑꯌꯦꯠꯄ ꯄꯤꯔꯤꯁꯤꯕꯣ? ꯅꯈꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯅꯥꯗꯅꯣꯃ ꯂꯤꯔꯨꯆꯣ꯫ ꯑꯩꯗꯤ ꯇꯥꯅꯤꯡꯗꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜ ꯑꯗꯨ ꯊꯨꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯦ꯫ ꯕꯨꯠ ꯅꯨꯄꯥꯗꯨ ꯌꯥꯝꯅ ꯊꯃꯣꯏ ꯁꯣꯛꯂꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯃꯌꯨꯝ ꯌꯧꯔꯛꯂꯦ꯫ ꯃꯃꯥ ꯏꯕꯦꯝꯃꯗꯨ ꯂꯩꯔꯝꯗꯦ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯝꯂꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯥꯁꯨ ꯃꯃꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯥꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ꯫ ꯃꯃꯥꯁꯨ ꯑꯃꯨꯛ ꯀꯥꯏꯅꯔꯗꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯄꯥꯈꯠꯂꯤꯕꯅꯤ꯫ ꯁꯨꯝ ꯈꯖꯤꯛ ꯈꯖꯤꯛꯇꯒꯤ ꯄꯔꯤꯈ꯭ꯌꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯒꯤꯗꯤ ꯑꯗꯨꯝ ꯈꯔ ꯂꯥꯏꯅ ꯊꯥꯗꯣꯛꯏ꯫ ꯆꯂꯥꯝꯕꯒꯤꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯏꯕ ꯉꯝꯅꯗ꯭ꯔꯦ꯫ ꯃꯇꯝ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡꯗꯨ ꯃꯥꯒꯤ ꯆꯦ ꯂꯧꯅꯔꯒ ꯆꯠꯅꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯃꯀꯣꯛꯇꯒꯤ ꯍꯨꯃꯥꯡ ꯃꯔꯤꯛ ꯇꯨꯞ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯆꯦ ꯑꯗꯨ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯀꯅꯥꯝꯇ ꯏꯔꯝꯗꯦ꯫ ꯃꯥꯅ ꯋꯥꯒꯩ ꯇꯥꯛꯂꯒ ꯑꯔꯦꯝꯕꯗ ꯃꯥꯒꯤ ꯃꯥꯏꯊꯤꯕ ꯑꯣꯏꯅ ꯄꯨꯔꯛꯈ꯭ꯔꯦ꯫ ꯑꯣꯖꯥꯁꯤꯡꯒꯤ ꯃꯀꯣꯛ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯒꯅꯤ ꯈꯟꯕꯗ ꯆꯂꯥꯝꯕ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯂꯤꯡꯖꯦꯜ ꯈꯛꯇ ꯏꯔꯝꯃꯤ, ꯑꯇꯩꯗꯤ ꯀꯅꯥꯝꯇ ꯏꯔꯝꯗꯦ꯫ ꯆꯦ ꯑꯗꯨꯗ ꯈꯣꯠꯆꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯂꯣꯏꯅꯔꯒ ꯑꯣꯖꯥꯁꯤꯡꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯆꯥꯎꯕꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯤꯒꯤ ꯃꯊꯪ ꯄꯤꯅꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯃꯈꯨꯠ ꯑꯗꯨ ꯅꯤꯛꯂꯝꯃꯤ꯫ ꯑꯣꯖꯥ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯅ ꯐꯅ ꯌꯥꯝ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯤꯃꯗꯤ ꯃꯥꯏ ꯑꯝꯇ ꯄꯥꯛꯇ꯭ꯔꯤ꯫ ꯅꯨꯄꯤ ꯑꯃꯈꯛꯇꯗꯤ ꯃꯥꯏ ꯄꯥꯛꯏ꯫ ꯋꯥꯗꯨꯗ ꯑꯣꯖꯥ ꯆꯥꯎꯕꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯅꯍꯥꯟꯅ ꯈꯪꯉꯕꯅꯤ ꯆꯂꯥꯝꯕ, ꯍꯧꯖꯤꯛꯄꯨ ꯀꯩꯅꯣ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯍꯥ? ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅ ꯀꯔꯤꯅꯣꯕ ꯍꯥꯏꯔꯛꯇꯣꯏꯁꯦ? ꯑꯩꯕꯨ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ? ꯑꯣꯖꯥ, ꯑꯉꯥꯡꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯗꯦ, ꯁꯤꯜꯂꯒ ꯏꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯀꯃꯥꯏꯅ ꯃꯤ ꯑꯃ ꯑꯣꯏꯗꯣꯏꯅꯣ? ꯃꯥꯏꯊꯤꯕ ꯍꯥꯏꯕ ꯃꯤꯡꯊꯣꯜ ꯑꯁꯤ ꯌꯥꯎꯗꯅ ꯃꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯕ ꯉꯝꯂꯣꯏ꯫ ꯃꯗꯨꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ? ꯑꯩꯒꯤ ꯃꯥꯏ ꯆꯣꯞꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯇꯩ ꯂꯩꯔꯤꯕ ꯑꯣꯖꯥꯁꯤꯡꯒꯤꯁꯨ ꯅꯪ ꯈꯔ ꯈꯜꯂꯣ꯫ ꯈꯣꯝꯕꯅ ꯍꯥꯏꯔꯛꯏ꯫ ꯆꯂꯥꯝꯕ, ꯃꯗꯨꯗꯤ ꯈꯔ ꯍꯦꯟꯃꯜꯂꯤ꯫ ꯑꯩꯁꯨ ꯐꯅ ꯀꯟꯅ ꯇꯥꯛꯆꯕꯅꯤ꯫ ꯃꯈꯣꯏꯅ ꯂꯧꯕ ꯂꯧꯗꯕ ꯈꯪꯗꯕ ꯑꯩꯒꯤ ꯁꯤꯟꯐꯝ ꯑꯁꯦ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯌꯥꯔꯦ꯫ ꯅꯪꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯂꯕꯗꯤ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯃꯨꯠꯄ ꯇꯥꯕꯅꯤ꯫ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯕꯨ ꯀꯅꯥꯅ ꯇꯝꯍꯟꯅꯤꯡꯒꯅꯤ? ꯅꯠꯇ꯭ꯔꯅꯦ ꯑꯣꯖꯥ ꯆꯥꯎꯕ? ꯑꯣꯖꯥ ꯆꯂꯥꯝꯕ, ꯅꯪꯒꯤ ꯋꯥꯍꯩꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ꯫ ꯑꯣꯖꯥꯕꯨ ꯏꯀꯥꯏꯗ꯭ꯔꯣ? ꯅꯪꯒꯤ ꯃꯍꯩꯔꯣꯏ ꯑꯃꯇ ꯅꯤꯡꯊꯤꯅ ꯂꯣꯏꯅꯕꯁꯨ ꯂꯩꯇꯦ꯫ ꯃꯈꯣꯏꯅꯕꯨ ꯅꯣꯡꯃꯗ ꯅꯪ ꯂꯥꯛꯄꯗ ꯍꯔꯥꯎꯅ ꯀꯧꯔꯛꯄ꯭ꯔꯣ? ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯄ꯭ꯔꯣ? ꯌꯥꯔꯣꯏ꯫ ꯋꯥꯈꯜꯁꯤꯁꯨ ꯌꯦꯡꯗꯕꯅꯤꯅ ꯑꯩꯈꯣꯏꯕꯨ ꯆꯦꯟꯗꯍꯟꯕꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦꯕ꯫ ꯆꯂꯥꯝꯕ ꯃꯈꯣꯏꯒꯤ ꯋꯥꯁꯤꯡ ꯑꯗꯨꯗ ꯊꯃꯣꯏ ꯌꯥꯝꯅ ꯁꯣꯛꯂꯝꯃꯤ꯫ ꯃꯥꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯈꯟꯖꯕ ꯅꯠꯇꯦ꯫ ꯁꯨꯞꯅꯇꯒꯤ ꯃꯈꯣꯏꯕꯨ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕ ꯈꯛꯇꯅꯤ, ꯑꯃꯗꯤ ꯑꯣꯖꯥ ꯑꯃ ꯑꯣꯏꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦ꯫ ꯑꯣꯖꯥꯁꯤꯡ, ꯀꯩꯅꯣ ꯅꯈꯣꯏꯅ ꯇꯥꯛꯄꯤꯔꯤꯕꯗꯨꯕꯣ? ꯑꯩꯅ ꯈꯟꯕꯗꯤ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯗꯅꯤ꯫ ꯃꯈꯣꯏꯕꯨ ꯑꯐꯕ ꯃꯤꯑꯣꯏ ꯍꯥꯏꯕꯗꯣ ꯑꯣꯏꯍꯟꯅꯤꯡꯕꯒꯤꯅꯤ, ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯈꯪꯉꯤꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯑꯐꯕ ꯑꯣꯏꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯁꯦ ꯂꯣꯏꯅ ꯂꯩꯈꯥ ꯇꯥꯔꯣ ꯍꯥꯏꯔꯤꯔꯣ? ꯑꯩꯈꯣꯏꯁꯨ ꯌꯨꯝꯗ ꯏꯆꯥ ꯏꯁꯨ ꯂꯩꯔꯤꯕꯅꯤ꯫ ꯑꯣꯖꯥ ꯍꯣꯏꯅ ꯇꯣꯂꯣꯞ ꯈꯔ ꯄꯤꯕꯤꯔꯤꯕꯁꯤꯅ ꯑꯩꯈꯣꯏꯅ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕꯅꯤ꯫ ꯄꯤꯔꯛꯇꯅ ꯀꯔꯤ ꯆꯥꯔ ꯍꯤꯡꯗꯣꯏꯅꯣ? ꯇꯧꯅꯨ ꯆꯂꯥꯝꯕ, ꯃꯤꯒꯤꯁꯨ ꯈꯜꯂꯨ꯫ ꯆꯂꯥꯝꯕ ꯃꯈꯣꯏꯒꯤ ꯋꯥ ꯑꯗꯨꯗ ꯈꯨꯝꯐꯝ ꯈꯪꯗꯦ, ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ꯫ ꯆꯥꯎꯕꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯆꯂꯥꯝꯕ, ꯅꯪꯅ ꯐꯅꯅꯕ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯁꯤꯜꯂꯨ꯫ ꯅꯪꯅ ꯃꯈꯣꯏꯕꯨ ꯃꯥꯏ ꯄꯥꯛꯅꯅꯕ ꯁꯤꯟꯒꯗꯕꯅꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯁꯦ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯋꯥ ꯑꯃꯠꯇ ꯍꯦꯛ ꯉꯥꯡꯍꯜꯂꯛꯄꯒ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ꯫ ꯑꯣꯖꯥ, ꯑꯩꯕꯨ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ? ꯆꯥꯎꯕꯅ ꯆꯦ ꯑꯍꯥꯡꯕ ꯑꯃ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯃꯁꯤꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯑꯃꯃꯝ ꯑꯣꯏꯅ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯅꯪꯅ ꯏꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯕꯨ ꯀꯣꯛ ꯁꯥꯅꯅꯕ ꯍꯣꯠꯅꯒꯅꯨ꯫ ꯃꯁꯤꯅ ꯑꯔꯣꯏꯕꯅꯤ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯥꯎꯕꯗꯨ ꯊꯣꯛꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡ ꯑꯗꯨꯁꯨ ꯍꯥꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯃꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯔꯛꯇꯦ, ꯃꯥꯕꯨ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ꯫ ꯆꯂꯥꯝꯕꯁꯨ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯤꯡꯖꯦꯜꯗꯨ ꯉꯥꯏꯍꯥꯛ ꯑꯣꯖꯥ ꯆꯂꯥꯝꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯈꯪꯗꯦ, ꯅꯣꯛꯇꯨꯅ ꯍꯔꯥꯎꯅ ꯉꯥꯏꯖꯔꯝꯕ ꯃꯍꯥꯛꯅ ꯑꯣꯖꯥꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯑꯋꯥꯕꯗꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯌꯥꯝꯅ ꯁꯣꯡꯊꯈ꯭ꯔꯦ꯫ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯨꯒꯗꯕꯁꯨ ꯑꯉꯥꯡ ꯃꯇꯤꯛ ꯅꯠꯇꯦ ꯈꯟꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯍꯪꯕ ꯉꯝꯗꯦ꯫ ꯂꯤꯡꯖꯦꯜ ꯉꯁꯤꯗꯤ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯆꯂꯥꯝꯕꯁꯨ ꯃꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯆꯠꯈ꯭ꯔꯦ꯫
ꯆꯂꯥꯝꯕ ꯍꯦꯛ ꯌꯧꯕꯒ ꯆꯦ ꯑꯗꯨ ꯄꯨꯊꯣꯛꯂꯒ ꯃꯍꯩꯔꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯊꯪ ꯃꯊꯪ ꯁꯤꯟꯖꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯅꯥꯗꯁꯨ ꯃꯥꯅ ꯁꯥꯎꯕ ꯂꯩꯇꯦ꯫ ꯃꯤꯒꯤꯁꯨ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯃꯝ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛ ꯄꯦꯟꯊꯣꯛꯏ ꯑꯗꯨꯕꯨ ꯈꯖꯤꯛꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ꯫ ꯆꯥꯛꯀ ꯆꯥꯗꯕ ꯃꯈꯩ ꯃꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯋꯥꯅ ꯂꯣꯏꯗꯤ ꯂꯣꯏꯍꯧꯔꯦ, ꯄꯨꯡꯁꯨ ꯌꯧꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯗꯤ ꯆꯂꯥꯝꯕ ꯊꯦꯡꯅ ꯉꯔꯥꯡ ꯇꯨꯝꯕꯅ ꯋꯥꯃꯟꯈꯤꯕꯅ ꯄꯨꯡ ꯍꯧꯖꯤꯟꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯒ ꯄꯨꯡ ꯌꯧꯅ ꯇꯥꯔꯝꯃꯤ꯫ ꯁꯠ ꯍꯧꯒꯠꯂꯒ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂꯒ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯀꯣꯝꯂꯥ ꯑꯃ ꯆꯥꯔꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕ ꯁꯣꯝꯗ ꯆꯂꯥꯝꯕ ꯉꯥꯏꯔꯝꯃꯤ꯫ ꯆꯂꯥꯝꯕꯁꯨ ꯊꯨꯅ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯃꯥꯅ ꯁꯤꯟꯈꯤꯕ ꯆꯦꯁꯤꯡ ꯑꯗꯨ ꯄꯤꯔꯛꯂꯝꯃꯤ꯫ ꯀꯔꯤꯒꯤꯅꯣ ꯊꯦꯡꯅ ꯂꯥꯛꯏꯁꯤꯕꯣ? ꯃꯇꯝ ꯈꯪꯗ꯭ꯔꯣ? ꯃꯇꯝ ꯆꯥꯡ ꯅꯥꯏꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯕꯦꯔꯥ ꯀꯥꯔꯛꯀꯅꯤ꯫ ꯉꯟꯅ ꯂꯥꯛꯄ ꯇꯝꯃꯨ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯦꯁꯤꯡꯗꯨ ꯃꯨꯜꯂꯒ ꯆꯠꯈ꯭ꯔꯦ꯫ ꯑꯇꯩ ꯑꯣꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯍꯟꯅ ꯌꯦꯡꯂꯛꯇꯦ꯫ ꯃꯈꯣꯏꯁꯨ ꯏꯀꯥꯏꯕꯒ ꯃꯁꯥꯅ ꯇꯧꯔꯤꯕꯗꯨꯗꯤ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯕꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯊꯧ ꯆꯠꯅꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯋꯥꯈꯜ ꯌꯥꯝꯅ ꯁꯣꯟꯊꯩ꯫ ꯃꯍꯥꯛ ꯃꯥꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯕꯅꯤ꯫ ꯃꯥꯅ ꯆꯪꯂꯛꯇ꯭ꯔꯤꯉꯩꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯨ ꯇꯥꯔꯝꯃꯤ꯫ ꯃꯥꯕꯨ ꯀꯅꯥꯝꯇꯅ ꯅꯨꯡꯁꯤꯕꯤꯔꯝꯗꯦ꯫ ꯆꯂꯥꯝꯕ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯗꯨꯅ ꯆꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯂꯣꯝꯗ ꯑꯣꯏꯅ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯄꯨꯈ꯭ꯔꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯀꯌꯥ ꯑꯅꯥꯟꯕ ꯑꯣꯏꯗ꯭ꯔꯦ, ꯐꯠꯇ ꯍꯥꯎꯗꯤꯁꯨ ꯂꯪꯊꯩ꯫ ꯃꯗꯨꯒꯤ ꯋꯥꯡꯃꯗ ꯌꯨꯝ ꯑꯃ ꯏꯃꯟ ꯃꯟꯅ ꯂꯩꯕ ꯎꯔꯝꯃꯤ꯫ ꯃꯊꯛꯋꯥꯏꯗ ꯀꯩꯁꯨ ꯇꯧꯗꯦ, ꯊꯣꯏꯅ ꯃꯟꯕ ꯀꯧꯕꯁꯨ ꯅꯠꯇꯦ꯫ ꯃꯤ ꯂꯩꯅꯗꯕꯒꯤ ꯏꯃꯣꯠ ꯃꯣꯠꯁꯤꯜꯂꯤ꯫ ꯁꯣ ꯑꯃꯁꯨ ꯂꯣꯟꯁꯤꯟꯕ ꯎꯏ ꯑꯗꯨꯒ ꯂꯥꯏꯒꯤ ꯑꯉꯧꯕ ꯐꯤ ꯑꯃꯁꯨ ꯀꯤꯁꯤꯟꯕ ꯎꯏ꯫ ꯌꯨꯝ ꯑꯗꯨ ꯎꯕꯗ ꯉꯛꯏ꯫ ꯀꯅꯥꯅ ꯂꯩꯔꯝꯕꯒꯤ ꯑꯣꯏꯔꯖꯥꯠꯅꯣ? ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯗꯦꯅꯦ꯫ ꯆꯂꯥꯝꯕꯗꯨ ꯁꯨꯝ ꯂꯥꯛꯏ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯊꯩꯔꯒ ꯋꯥꯡꯃꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯦ꯫ ꯄꯨꯈ꯭ꯔꯤꯁꯦ ꯂꯣꯏꯔꯦ ꯃꯣꯠꯄꯗ꯫ ꯅꯤꯡꯊꯤꯅ ꯊꯝꯃꯗꯤ ꯐꯒꯗꯕꯅꯤ꯫ ꯆꯂꯥꯝꯕ ꯁꯨꯝ ꯍꯥꯏꯐꯦꯠ ꯈꯔ ꯆꯪꯁꯤꯜꯂꯛꯏ꯫ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯕꯅꯤ꯫ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗꯒꯤ ꯃꯤꯒꯤ ꯃꯈꯨꯠ ꯑꯃ ꯇꯤꯡꯊꯣꯔꯛꯇꯨꯅ ꯃꯥꯒꯤ ꯃꯈꯣꯡꯗ ꯂꯥꯝꯂꯛꯀꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯃꯨꯛ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯆꯂꯥꯝꯕ ꯉꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ, "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ?" "ꯑꯩꯒꯤ ꯃꯤꯡ ꯂꯩꯁꯤ ꯀꯧꯏ꯫ ꯑꯩꯕꯨ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ, ꯊꯣꯡꯁꯤ ꯑꯝꯇ ꯍꯥꯡꯕꯤꯌꯨ." ꯆꯂꯥꯝꯕꯁꯨ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯅꯅꯕ ꯍꯣꯠꯅꯩ꯫ ꯁꯣ ꯑꯗꯨ ꯂꯣꯟꯕꯅꯤꯅ ꯅꯨꯡ ꯑꯃ ꯊꯤꯔꯒ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯦ꯫ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ꯫ ꯆꯂꯥꯝꯕ ꯉꯛꯅ ꯌꯨꯝ ꯑꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯊꯣꯡ ꯑꯗꯨ ꯃꯊꯟꯇ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯉꯛꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯧꯔꯛꯏ, "ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯒꯗꯕꯅꯤ꯫ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯂꯣꯏ꯫ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯒꯅ ꯑꯩꯅ ꯅꯪꯒꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯆꯥꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯑꯣꯠ ꯅꯩꯒꯅꯤ." ꯋꯥ ꯑꯗꯨꯗ ꯆꯂꯥꯝꯕ ꯀꯤꯅ ꯅꯤꯛꯂꯝꯃꯤ꯫ "ꯅꯍꯥꯛꯄꯨ ꯀꯅꯥꯅꯣ? ꯍꯥꯏꯌꯨ, ꯌꯨꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ?" "ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯁꯥꯡꯉꯤ꯫ ꯑꯩ ꯂꯤꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯌꯥꯔꯕ꯭ꯔꯥ?" "ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ?" ꯂꯩꯁꯤ ꯈꯔ ꯆꯪꯁꯤꯜꯂꯛꯏ꯫ ꯆꯂꯥꯝꯕꯗꯤ ꯀꯤꯗꯨꯅ ꯍꯟꯇꯣꯛꯏ꯫ "ꯃꯨꯟꯅ ꯇꯥꯎ, ꯑꯩꯁꯦ ꯑꯁꯤꯕ ꯊꯋꯥꯏꯅꯤ꯫ ꯑꯩꯅ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯕꯨ ꯃꯇꯝ ꯑꯃꯗ ꯑꯐꯕ ꯑꯃ ꯑꯣꯏꯍꯟꯅꯤꯡꯂꯝꯃꯤ ꯑꯗꯨꯕꯨ ꯉꯝꯈꯤꯗꯦ꯫ ꯑꯩꯕꯨ ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯅ ꯏꯀꯥꯏꯕ ꯀꯌꯥ ꯑꯃ ꯄꯤꯈꯤ꯫ ꯑꯗꯨꯅ ꯑꯩ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯗ ꯇꯝꯂꯤꯕ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯊꯪ ꯑꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯗꯨꯅ ꯅꯍꯥꯛꯅ ꯄꯔꯤꯈ꯭ꯌꯥ ꯇꯧꯕꯗ ꯑꯔꯣꯏꯕꯗ ꯇꯥꯔꯤꯕ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯗꯕꯅꯤ." "ꯅꯠꯇꯦ, ꯑꯍꯤꯡꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯧꯕ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯔꯦꯝꯕ ꯅꯠꯇꯦ꯫ ꯂꯥꯏꯔꯤꯛ ꯈꯛꯇꯅꯁꯨ ꯌꯥꯕ ꯅꯠꯇꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯃꯝ ꯂꯩꯖꯔꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯍꯥꯠꯂꯒ ꯀꯔꯤ ꯀꯥꯟꯅꯒꯅꯤ? ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯀꯔꯤ ꯑꯣꯏꯒꯅꯤ? ꯑꯩꯅ ꯑꯁꯨꯛ ꯀꯨꯏꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯒ ꯇꯣꯛꯄ꯫ ꯑꯩꯅ ꯑꯋꯥꯕ ꯃꯩꯆꯥꯛꯂꯛꯇ." "ꯍꯦ ꯅꯨꯄꯥ, ꯃꯨꯟꯅ ꯇꯥꯎ꯫ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯅꯪꯒꯤ ꯄꯨꯟꯁꯤ ꯑꯋꯥꯐꯝꯗ ꯇꯥꯒꯅꯤ꯫ ꯅꯪꯗ ꯅꯠꯇꯦ, ꯅꯪꯒꯤ ꯏꯃꯥꯁꯨ ꯂꯣꯏꯅ ꯇꯥꯒꯅꯤ꯫ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯑꯣꯏ꯫ ꯅꯪꯅ ꯄꯥꯎ ꯄꯤꯔꯛꯀꯗꯕꯅꯤ." ꯆꯂꯥꯝꯕ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ꯫ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯚꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯉꯛꯁꯝꯗ ꯊꯥꯡꯅ ꯌꯥꯟꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗ ꯍꯦꯟꯅ ꯑꯗꯨꯝ ꯀꯤꯔꯦ꯫ "ꯌꯥꯔꯦ, ꯆꯠꯂꯣ꯫ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯥꯎꯒꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯕ ꯉꯝꯗꯕ ꯀꯩꯁꯨ ꯂꯩꯔꯣꯏ꯫ ꯑꯩꯕꯨ ꯁꯤꯡꯅꯒꯅꯨ." ꯆꯂꯥꯝꯕ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯑꯗꯨ ꯅꯣꯝꯂꯒ ꯆꯦꯟꯊꯣꯛꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯑꯃꯨꯛ ꯆꯦꯜꯂꯛꯏ꯫ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯤ꯫ ꯑꯣꯖꯥ ꯆꯥꯎꯕ ꯃꯥꯕꯨ ꯎꯕꯗ ꯆꯪꯁꯤꯜꯂꯛꯏ꯫ "ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯉꯥꯡꯁꯤꯡ ꯑꯁꯤꯅ ꯏꯔꯥꯡ ꯂꯥꯡꯅ ꯊꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯁꯣꯝꯗ ꯅꯥꯀꯜ ꯑꯃꯗ." "ꯑꯣꯖꯥ, ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩ ꯉꯁꯤꯗꯤ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯗꯨꯅꯅꯤ." "ꯌꯥꯔꯦ. ꯈꯖꯤꯛꯇꯪ ꯋꯥꯈꯜ ꯇꯥꯅꯅꯕ ꯉꯥꯡꯂꯨꯔꯒꯅ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯅꯤ꯫ ꯀꯥꯟꯅꯗꯦ, ꯆꯠꯂꯣ꯫ ꯑꯉꯥꯡꯁꯤꯡꯅ ꯍꯔꯥꯎꯅꯕ ꯇꯧꯔꯨꯆꯣ."
ꯑꯩꯕꯨ ꯋꯥ ꯌꯥꯝꯅ ꯉꯥꯡꯍꯟꯒꯅꯨ. ꯆꯥꯎꯕꯗꯨ ꯆꯠꯈ꯭ꯔꯦ. ꯆꯂꯥꯝꯕ ꯑꯃꯨꯛꯁꯨ ꯅꯨꯡꯉꯥꯏꯇꯕꯅ ꯂꯣꯏꯔꯦ. ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯄꯒ ꯀꯤꯕꯒ ꯃꯍꯥꯛ ꯄꯨꯡꯌꯣꯝ ꯌꯣꯝꯂꯦ. ꯃꯥꯅꯗꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯖꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯃꯥ ꯈꯛꯀꯤ ꯋꯥꯈꯜꯅ ꯁꯤꯟꯕ ꯌꯥꯕ ꯅꯠꯇꯦ. ꯑꯇꯣꯞꯄ ꯑꯣꯖꯥꯁꯤꯡꯅꯁꯨ ꯃꯥꯕꯨ ꯊꯧꯁꯥꯕꯤꯔꯛꯇꯕ ꯑꯗꯨꯗ ꯆꯂꯥꯝꯕꯗꯨ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ. ꯁꯣꯝꯗ ꯂꯥꯏꯖ ꯋꯥꯏ ꯁꯤꯠꯂꯤ. ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯀꯥꯗ ꯃꯈꯣꯜ ꯑꯃꯈꯛ ꯇꯥꯔꯛꯂꯝꯃꯤ. ꯃꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯏ. ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯊꯝꯂꯛꯄ ꯑꯔꯣꯠꯄ ꯂꯥꯏꯒꯤ ꯆꯐꯨ ꯑꯗꯨ ꯀꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯂꯥꯏꯖ ꯌꯥꯝꯅ ꯃꯊꯥ ꯁꯥꯔꯝꯃꯤ. ꯃꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ. ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯅꯤ ꯃꯍꯥꯛ ꯈꯟꯐꯝ ꯈꯪꯗ꯭ꯔꯦ. ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯇꯨꯅ ꯂꯥꯏꯖ ꯃꯆꯥꯅꯨꯄꯤ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ. ꯂꯤꯡꯖꯦꯜꯁꯨ ꯍꯜꯂꯛꯂꯦ. ꯃꯆꯥꯅꯨꯄꯤ ꯎꯕꯗ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯏ. ꯂꯤꯡꯖꯦꯜ, ꯏꯃꯥ ꯏꯆꯥ ꯃꯇꯝ ꯈꯔ ꯈꯨꯜ ꯑꯃꯗ ꯆꯠꯈ꯭ꯔꯁꯤ. ꯃꯐꯝꯁꯤꯗ ꯂꯩꯕꯗ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯏꯃꯥ ꯈꯪꯏ. ꯂꯤꯡꯖꯦꯜꯗꯤ ꯑꯣꯖꯥ ꯆꯂꯥꯝꯕꯒꯤ ꯋꯥꯈꯜꯗ ꯉꯥꯎꯈ꯭ꯔꯦ. ꯑꯗꯨꯅ ꯌꯨꯝ ꯍꯣꯡꯕ ꯍꯥꯏꯕꯁꯤ ꯀꯌా ꯄꯥꯝꯗꯦ. ꯀꯩꯒꯤꯅꯣ ꯏꯃꯥ? ꯑꯩꯗꯤ ꯁꯍꯔꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ, ꯍꯣꯡꯅꯤꯡꯗꯤꯌꯦ. ꯂꯤꯡꯖꯦꯜ, ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯋꯥꯔꯤꯗꯣ ꯂꯥꯞꯅ ꯊꯝꯈꯤꯁꯤ. ꯅꯪꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯈꯟꯗꯕ ꯌꯥꯗꯕꯅꯤ. ꯅꯍꯥꯛ ꯈꯨꯗꯣꯡꯊꯤꯕꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ. ꯏꯃꯥ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤ. ꯑꯗꯨꯅ ꯍꯌꯦꯡꯃꯛ ꯆꯠꯅꯅꯕ ꯇꯧꯁꯤ. ꯂꯤꯡꯖꯦꯜ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯉꯛꯅ, ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯑꯩꯗꯤ ꯀꯔꯤꯒꯤ ꯑꯋꯥꯐꯝꯗ ꯇꯥꯗꯣꯏꯅꯣ? ꯋꯥꯔꯤꯁꯦ ꯏꯃꯥꯅ ꯅꯍꯥ ꯃꯈꯩ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄꯅꯤ. ꯉꯁꯤꯗꯤ ꯏꯃꯥ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦ. ꯃꯇꯝ ꯑꯃꯗ ꯂꯩꯁꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯈꯛ ꯅꯄꯥꯕꯨꯡꯒ ꯅꯪꯅ ꯇꯝꯂꯤꯕ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯌꯥꯎꯔꯝꯃꯤ. ꯃꯍꯥꯛ ꯃꯥꯏꯕꯤ ꯑꯃꯅꯤ. ꯃꯍꯥꯛ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯤ ꯑꯃꯅꯤ. ꯃꯥꯅ ꯃꯤꯒꯤ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯑꯃ ꯇꯧꯔꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯜ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯏ. ꯃꯥꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯁꯛ ꯈꯪꯅꯗꯕ ꯈꯨꯜ ꯑꯁꯤꯗ ꯃꯥꯅ ꯂꯣꯠꯇꯨꯅ ꯂꯩꯔꯤꯕꯅꯤ. ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯥꯏꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯑꯁꯤ ꯂꯧꯕ ꯇꯣꯛꯈꯤꯔꯝꯃꯤ. ꯃꯥꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯒꯠꯂꯒꯦ ꯍꯥꯏꯗꯨꯅ ꯑꯣꯖꯥ ꯑꯣꯏꯈꯤ. ꯃꯗꯨꯗ ꯅꯪꯒꯤ ꯄꯥꯕꯨꯡꯒ ꯃꯥꯒ ꯊꯦꯡꯅꯈꯤ. ꯂꯩꯁꯤꯅ ꯅꯪꯒꯤ ꯄꯥꯕꯨꯡꯕꯨ ꯌꯥꯝꯅ ꯄꯥꯝꯖꯈꯤ. ꯑꯗꯨꯕꯨ ꯅꯄꯥꯕꯨꯡꯅꯗꯤ ꯌꯥꯈꯤꯗꯦ. ꯑꯃꯗꯤ ꯅꯄꯥꯕꯨꯡꯅ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯕꯨ ꯌꯥꯝꯅ ꯆꯥꯎꯈꯠꯍꯟꯕ ꯄꯥꯝꯂꯝꯃꯤ. ꯃꯔꯝ ꯑꯗꯨꯅ ꯂꯩꯁꯤꯅꯁꯨ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯦ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯣꯠꯅꯈꯤ. ꯅꯣꯡꯃꯗꯤ ꯂꯩꯁꯤ ꯑꯍꯨꯝꯂꯛ ꯁꯨꯅ ꯅꯪꯒꯤ ꯄꯥꯕꯨꯡꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯔꯣꯜ ꯁꯦꯡꯗꯣꯛꯈꯤ. ꯑꯗꯨꯕꯨ ꯃꯥꯅꯗꯤ ꯌꯥꯕ ꯀꯧꯕ ꯂꯩꯈꯤꯗꯦ. ꯅꯣꯡꯃꯗꯤ ꯂꯩꯁꯤ ꯃꯥꯒꯤ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯁꯥꯟꯅꯕꯗꯨ ꯇꯧꯗꯨꯅ ꯅꯄꯥꯕꯨꯡꯕꯨ ꯐꯥꯈꯤ. ꯃꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯣꯏꯕꯗꯒꯤ ꯂꯩꯁꯤ ꯁꯤꯈꯤꯕꯅꯤ. ꯅꯄꯥꯕꯨꯡꯁꯨ ꯃꯥꯒꯤ ꯃꯤꯍꯥꯠ ꯑꯗꯨꯗ ꯃꯤꯌꯥꯝꯗ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯣꯛꯄ ꯉꯝꯈꯤꯗꯦ. ꯑꯗꯨꯝ ꯂꯣꯠꯇꯨꯅ ꯂꯩꯊꯣꯛꯈꯤ. ꯃꯗꯨꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯂꯩꯁꯤꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯑꯣꯠꯇꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ. ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯃꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯏꯅꯩ. ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯦ ꯀꯣꯛꯅꯅꯕ ꯅꯄꯥꯕꯨꯡꯅ ꯑꯩꯕు ꯃꯥꯏꯕꯤ ꯑꯃꯅꯤ, ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯈꯤꯕꯅꯤ. ꯑꯩꯅ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯕꯨ ꯏꯃꯨꯡꯗ ꯆꯪꯕ ꯉꯝꯗꯅꯕ ꯊꯤꯡꯖꯤꯜꯂꯤ. ꯃꯗꯨꯅ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯅꯄꯥꯕꯨꯡ ꯑꯋꯥꯕ ꯀꯌꯥ ꯃꯥꯌꯣꯛꯅꯩ. ꯅꯣꯡꯃꯗꯤ ꯅꯄꯥꯕꯨꯡꯅ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯐꯖꯅ ꯂꯤꯊꯣꯔꯛꯂꯝꯃꯤ. ꯑꯩꯅꯁꯨ ꯃꯥꯕꯨ ꯊꯥꯖꯕꯅ ꯀꯩꯁꯨ ꯁꯥꯎꯗꯦ. ꯅꯣꯡꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃꯗ ꯅꯄꯥꯕꯨꯡꯒ ꯑꯩꯒ ꯂꯣꯟꯅ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯗ ꯂꯥꯛꯈꯤ. ꯑꯗꯨꯒ ꯃꯥꯕꯨ ꯐꯥꯖꯤꯟꯈꯤ. ꯂꯩꯁꯤꯗꯣ ꯌꯥꯝ ꯄꯦꯟꯈꯤꯗꯦ, ꯋꯥꯔꯧꯈꯤ. ꯌꯦꯡꯉꯨ, ꯃꯁꯤꯗ ꯀꯥꯏꯗꯨꯅ ꯂꯩꯔꯤꯕ ꯆꯐꯨꯁꯦ, ꯃꯁꯤꯅ ꯑꯗꯨꯗ ꯃꯥꯅ ꯍꯥꯏꯔꯝꯕ ꯑꯀꯤꯕ ꯋꯥꯍꯩꯗꯣ. ꯅꯪꯒꯤ ꯅꯆꯥꯗꯨꯅ ꯆꯍꯤ 19 ꯍꯦꯛ ꯁꯨꯕꯒ ꯃꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ. ꯏꯃꯥ, ꯍꯥꯏꯔꯤꯁꯤꯕꯨ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯃꯤꯁꯤꯕꯣ? ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯑꯃꯟꯕ ꯌꯨꯝ ꯑꯃꯈꯛ ꯂꯩꯕꯅꯤ. ꯃꯗꯨꯗ ꯑꯣꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ. ꯀꯅꯥꯁꯨ ꯂꯩꯅꯗꯦ. ꯃꯇꯝ ꯄꯨꯝꯕꯗ ꯁꯣ ꯑꯗꯨꯝ ꯂꯣꯟꯃꯤ. ꯃꯤꯅꯁꯨ ꯈꯔ ꯆꯪꯁꯤꯜ ꯂꯩꯕ ꯌꯨꯝ ꯑꯣꯏꯕꯅꯤꯅ ꯈꯪꯂꯣꯏ ꯈꯟꯗꯨꯅ ꯊꯝꯕꯅꯤ. ꯑꯗꯨꯕꯨ ꯀꯅꯥꯅꯅꯣ ꯈꯪꯗꯦ, ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯆꯐꯨ ꯑꯁꯦ ꯈꯥꯏꯔꯦ. ꯏꯃꯥ ꯍꯧꯖꯤꯛꯇꯤ ꯀꯣꯛ ꯌꯥꯝꯅ ꯁꯥꯏ. ꯁꯨꯞꯅꯇꯒꯤꯆꯍꯤ 1ꯒ ꯊꯥ 6 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ. ꯅꯪꯅ ꯆꯍꯤ 13 ꯐꯥꯔꯛꯀꯗꯕ. ꯑꯗꯨꯅ ꯏꯃꯥ ꯏꯆꯥ ꯃꯐꯝ ꯑꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯤ. ꯍꯧꯖꯤꯛꯇꯤ ꯏꯃꯥ ꯍꯥꯟꯅꯒꯤ ꯄꯥꯡꯒꯜ ꯁꯛꯇꯤ ꯑꯗꯨ ꯂꯩꯇ꯭ꯔꯦ. ꯑꯁꯤꯕ ꯊꯋꯥꯏꯁꯤꯡꯕꯨꯗꯤ ꯎꯕꯁꯨ ꯐꯪꯗ꯭ꯔꯦ. ꯏꯃꯥ, ꯑꯗꯨꯗꯤ ꯃꯔꯥ ꯂꯩꯖꯗ꯭ꯔꯕ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯇꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯕ꯭ꯔꯥ? ꯑꯩ ꯃꯈꯣꯏꯕꯨ ꯀꯟꯕ ꯄꯥꯝꯃꯤ. ꯑꯩ ꯑꯁꯤꯕ ꯊꯋꯥꯏꯕꯨ ꯎꯕ ꯉꯝꯃꯤ. ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯄ ꯉꯝꯃꯤ. ꯅꯠꯇꯦ ꯂꯤꯡꯖꯦꯜ, ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯄ ꯑꯔꯥꯏꯕ ꯅꯠꯇꯦ. ꯃꯥꯕꯨ ꯍꯥꯠꯅꯅꯕ ꯈꯨꯠꯂꯥꯏ ꯑꯃ ꯁꯥꯗꯨꯅ ꯏꯃꯥꯅ ꯊꯝꯍꯧꯈꯤ. ꯑꯗꯨꯕꯨ ꯏꯃꯥꯅ ꯅꯉꯣꯟꯗ ꯁꯤꯟꯅꯕꯗꯤ ꯄꯥꯝꯗꯦ. ꯃꯍꯥꯛꯇꯤ ꯃꯤꯇ꯭ꯔꯪ ꯖꯥꯗꯨ ꯍꯩꯕꯤ, ꯄꯥꯡꯒꯜ ꯀꯟꯕꯤ ꯃꯥꯏꯕꯤꯅꯤ, ꯏꯆꯝ ꯆꯝꯕꯤ ꯅꯠꯇꯦ. ꯑꯗꯨꯅꯅꯦ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ ꯋꯥꯒꯗꯧꯔꯤꯕꯁꯦ. ꯏꯃꯥꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯍꯥꯞꯇꯨꯅ ꯃꯥꯕꯨ ꯅꯣꯡꯃꯗꯤ ꯍꯥꯠꯅꯅꯕ ꯍꯥꯏꯗꯨꯅ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯁꯦꯝ ꯁꯥꯕꯗ ꯏꯃꯥꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕ ꯃꯥꯡꯈꯤ. ꯑꯗꯨꯕꯨ ꯈꯨꯠꯂꯥꯏ ꯑꯗꯨꯃꯗꯤ ꯃꯥꯏ ꯄꯥꯛꯍꯧꯔꯦ. ꯅꯄꯥꯕꯨꯡꯁꯨ ꯌꯥꯝꯅ ꯊꯃꯣꯏ ꯀꯥꯏꯈꯤ. ꯏꯃꯥ, ꯅꯆꯥꯕꯨ ꯋꯥꯔꯧꯕꯤꯒꯅꯨ.
ꯑꯩꯅ ꯏꯃꯥꯕꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ. ꯏꯃꯥ, ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ. ꯑꯩ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨ ꯁꯣꯏꯗꯅ ꯍꯥꯠꯄ ꯉꯝꯒꯅꯤ. ꯈꯨꯠꯂꯥꯏ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯌꯨ. ꯐꯠꯇꯕ ꯊꯋꯥꯏ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯍꯔ ꯑꯁꯤ ꯈꯛꯇꯗ ꯍꯣꯡꯂꯒ ꯐꯒꯗꯕ ꯅꯠꯇꯦ. ꯃꯈꯣꯏꯗꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯊꯨꯡꯕ ꯉꯝꯃꯤ. ꯑꯃꯗꯤ ꯅꯨꯡꯁꯤꯔꯕ ꯁꯍꯔ ꯑꯁꯦ ꯃꯨꯠꯈꯤꯕ ꯑꯩ ꯄꯥꯝꯗꯦ. ꯑꯗꯨꯅ ꯏꯃꯥ, ꯅꯆꯥ ꯊꯧꯅꯥ ꯂꯩꯇꯕ ꯌꯥꯗꯦ. ꯕꯦꯝꯃ, ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯂꯥꯏꯖꯗꯨ ꯃꯇꯣꯝꯇ ꯊꯣꯛꯈ꯭ꯔꯦ. ꯂꯤꯡꯖꯦꯜꯁꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯐꯝꯗꯨꯅ ꯂꯩꯍꯧꯏ. ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯕ ꯃꯥꯜꯂꯦ. ꯁꯍꯔ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛ ꯑꯩ ꯃꯥꯏꯕꯤ ꯑꯃ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ. ꯑꯁꯨꯛ ꯐꯖꯔꯕ ꯈꯨꯗꯣꯜ ꯑꯁꯦ ꯑꯩ ꯃꯥꯡꯍꯜꯂꯔꯣꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯤꯡꯖꯦꯜ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯂꯥꯛꯏ. ꯃꯍꯥꯛ ꯍꯥꯏꯔꯤꯕ ꯑꯃꯟꯕ ꯌꯨꯝ ꯑꯗꯨ ꯌꯦꯡꯅꯤꯡꯕꯅ ꯉꯥꯎꯔꯦ. ꯇꯨꯃꯤꯟꯅ ꯀꯅꯥꯁꯨ ꯈꯪꯍꯟꯗꯅ ꯂꯣꯟꯅ ꯂꯥꯛꯏ, ꯑꯗꯨꯒ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯣꯟꯅ ꯅꯣꯟꯊꯔꯒ ꯌꯦꯡꯂꯛꯂꯝꯃꯤ. ꯌꯨꯝ ꯑꯗꯨ ꯎꯔꯦ. ꯌꯨꯝ ꯑꯗꯨ ꯑꯉꯧꯕ ꯐꯤꯅ ꯀꯤꯕꯗꯨ ꯎꯔꯦ. ꯂꯤꯡꯖꯦꯜ ꯀꯅꯥꯅ ꯍꯥꯡꯇꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯃꯥꯁꯨ ꯈꯪꯅꯤꯡꯂꯝꯃꯤ. ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯥꯝ ꯊꯥꯖꯗꯅ ꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯄꯥꯝꯖꯕ ꯑꯣꯖꯥ ꯆꯂꯥꯝꯕꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯄ ꯎꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯑꯃꯗꯤ ꯊꯨꯅ ꯃꯍꯥꯛ ꯆꯦꯟꯈꯤꯔꯝꯃꯤ. ꯑꯣꯖꯥ ꯆꯂꯥꯝꯕꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛ ꯃꯤꯍꯨꯜ ꯂꯦꯞꯇꯅ ꯆꯣꯡꯂꯛꯏ. ꯑꯇꯣꯞꯄ ꯃꯔꯨꯞꯁꯤꯡꯗꯤ ꯃꯥꯅ ꯊꯣꯛꯄ ꯂꯩꯅꯩ. ꯂꯤꯡꯖꯦꯜ ꯃꯇꯣꯝꯇ ꯈꯜꯂꯝꯃꯤ. ꯅꯣꯛꯂꯤꯕ ꯃꯥꯒꯤ ꯃꯤꯅꯣꯛ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯑꯔꯣꯠꯄꯕꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯄꯪꯀꯨꯏ ꯀꯨꯏꯗꯅ ꯑꯃꯨꯛ ꯄꯔꯤꯈ꯭ꯌꯥ ꯃꯆꯥ ꯑꯃ ꯇꯧꯔꯛꯂꯝꯃꯤ. ꯑꯣꯖꯥ ꯆꯂꯥꯝꯕ ꯍꯧꯖꯤꯛꯇꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯗ ꯃꯥꯕු ꯊꯑꯣꯏ ꯎꯁꯤꯠꯇꯕꯗꯨꯗ ꯃꯥꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯤ. ꯑꯗꯨꯅ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯁꯤꯡ ꯑꯗꯨ ꯌꯥꯅꯤꯡꯉꯤ. ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯗꯕꯗꯒꯤ ꯃꯥꯕꯨ ꯃꯤꯅ ꯎꯁꯤꯠꯅꯗ꯭ꯔꯤꯕꯅꯤ. ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯍꯧꯖꯤꯛꯇꯤ ꯈꯜꯂꯛꯂꯝꯃꯤ. ꯃꯥꯒꯤ ꯑꯁꯥ ꯀꯥꯏꯍꯟꯕꯒꯤꯗꯃꯛꯇꯁꯨ ꯃꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯃꯤ. ꯑꯁꯨꯝꯅ ꯄꯔꯤꯈ꯭ꯌꯥ ꯃꯆꯥꯗꯨ ꯂꯣꯏꯔꯦ. ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕꯗ ꯇꯥꯔꯤꯕ ꯃꯍꯩꯔꯣꯏ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ. ꯃꯗꯨꯗꯒꯤ ꯃꯍꯥꯛꯅ ꯂꯣꯌꯨꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯁꯤꯖꯍꯜꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯂꯣꯌꯨꯝꯕ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯕ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ. ꯑꯃꯗꯤ ꯂꯤꯡꯖꯦꯜꯗꯤ ꯆꯤꯡꯅꯕꯅ ꯂꯣꯏꯔꯦ. ꯃꯥꯅ ꯈꯜꯂꯝꯕꯒ ꯑꯣꯏꯔꯝꯕꯒ ꯀꯌꯥꯗ ꯈꯦꯠꯅꯔꯤꯕꯅꯣ. ꯂꯤꯡꯖꯦꯜ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯇꯧꯕ ꯉꯝꯗꯦ. ꯇꯁꯦꯡꯅ ꯑꯣꯖꯥ ꯆꯂꯥꯝꯕꯒꯤ ꯈꯨꯠ ꯌꯥꯎꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ. ꯅꯣꯡꯃꯗꯤ ꯂꯥꯏꯖ ꯗꯨꯀꯥꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯕ ꯂꯥꯛꯏ. ꯃꯗꯨꯒꯤ ꯍꯜꯂꯛꯄꯗ ꯂꯝꯕꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ. ꯃꯥꯒꯤ ꯅꯥꯞꯄꯗ ꯇꯣꯏꯅ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯔꯛꯏ. ꯂꯥꯏꯖ ꯄꯥꯈꯠꯅ ꯃꯁꯥꯗꯣ ꯐꯠꯇꯕ ꯂꯥꯏ ꯆꯪꯗꯅꯕ ꯃꯤꯇ꯭ꯔꯪ ꯈꯔ ꯇꯧꯔꯛꯏ. ꯂꯩꯁꯤꯅ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯊꯣꯛꯂꯛꯏ, ꯑꯗꯨꯒ ꯂꯥꯏꯖꯅꯗꯤ ꯎꯕ ꯐꯪꯂꯝꯗꯦ. ꯍꯥꯏꯔꯛꯏ, ꯂꯥꯏꯖ, ꯐꯖꯗ꯭ꯔꯥ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯄꯒꯤ ꯁꯛꯇꯝꯁꯦ? ꯀꯨꯏꯔꯦ ꯅꯪꯕꯨ ꯎꯈꯤꯗꯕ. ꯑꯩꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕꯗꯣ カꯎꯔꯕ꯭ꯔꯣ? ꯅꯪꯒꯤ ꯅꯆꯥꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ. ꯃꯥꯅ ꯆꯍꯤ 19 ꯍꯦꯛ ꯁꯨꯕꯒ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯑꯩꯅ ꯑꯣꯠꯀꯅꯤ. ꯃꯇꯝ ꯑꯃꯗ ꯅꯈꯣꯏ ꯑꯅꯤꯅ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯈꯤꯕ ꯑꯗꯨꯒꯨꯝꯅ ꯅꯪꯕꯨꯁꯨ ꯑꯩꯅ ꯋꯥꯍꯟꯒꯅꯤ. ꯇꯥꯂꯛ ꯑꯗꯨꯗ ꯂꯤꯡꯖꯦꯜꯁꯨ ꯈꯔ ꯂꯥꯞꯅ ꯃꯃꯥꯕꯨ ꯀꯧꯔꯛꯏ. ꯏꯃꯥ! ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯩꯁꯤ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯏ. ꯂꯥꯏꯖꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯃꯍꯥꯛ ꯃꯁꯛ ꯈꯪꯂꯤ. ꯂꯤꯡꯖꯦꯜꯁꯨ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯊꯋꯥꯏꯔ ꯀꯔꯤꯅꯣ ꯈꯪꯗꯕ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯕꯗꯨꯗ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ. ꯂꯩꯁꯤꯗꯨ ꯅꯣꯛꯃꯤ ꯇꯧꯔꯗꯨꯅ ꯃꯥꯡꯈ꯭ꯔꯦ. ꯂꯤꯡꯖꯦꯜ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯀꯣꯟꯁꯤꯜꯂꯝꯃꯤ. ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯦ. ꯂꯥꯏꯖꯁꯨ ꯃꯆꯥꯒꯤ ꯈꯟꯕꯗ ꯂꯥꯏꯃꯟ ꯑꯣꯏꯔꯤ. ꯃꯍꯥꯛ ꯁꯤꯕ ꯁꯤꯗꯕ ꯃꯆꯥ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯑꯄꯦꯟꯕ ꯑꯣꯏꯔꯤꯁꯤꯅꯤ ꯈꯜꯂꯤꯕꯁꯤ. ꯆꯂꯥꯝꯕꯁꯨ ꯍꯦꯟꯅ ꯐꯠꯇꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯏ. ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯈꯨꯜꯗ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯃ ꯁꯥꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯍꯥꯛ ꯀꯥꯎꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯔꯨꯔꯦ. ꯐꯠꯇꯕꯁꯤꯡꯕꯨ ꯃꯨꯠꯊꯠꯂꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ. ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯃꯍꯥꯛ ꯊꯤꯒꯠꯇꯦ. ꯑꯁꯨꯝꯅ ꯄꯔꯤꯈ꯭ꯌꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯍꯦꯛ ꯇꯧꯕꯒ ꯑꯔꯣꯏꯕꯗ ꯇꯥꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯁꯤꯔꯝꯃꯤ. ꯂꯤꯡꯖꯦꯜꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯖꯥ ꯆꯂꯥꯝꯕꯅꯗꯤ ꯈꯪꯂꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯏ. ꯉꯁꯤꯗꯤ ꯂꯤꯡꯖꯦꯜ ꯑꯣꯖꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯈꯟꯗꯨꯅ ꯂꯝꯕꯤꯗ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ. ꯂꯤꯡꯖꯦꯜꯁꯨ ꯈꯪꯏ ꯑꯣꯖꯥ ꯆꯂꯥꯝꯕ ꯐꯠꯇꯕ ꯃꯤꯑꯣꯏ ꯅꯠꯇꯦ. ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯒꯤ ꯌꯥꯝꯅ ꯍꯣꯠꯅꯖꯩ ꯍꯥꯏꯕ, ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯔꯝ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯏ. ꯑꯣꯖꯥ ꯆꯂꯥꯝꯕ ꯂꯥꯛꯄꯗꯨ ꯎꯔꯦ. ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯒꯦꯗꯨꯅ ꯉꯥꯏꯔꯝꯃꯤꯅꯦ. ꯀꯔꯤ ꯋꯥꯔꯤ ꯇꯥꯟꯅꯁꯤꯒꯦ? ꯍꯥꯏꯌꯨ. ꯑꯣꯖꯥ, ꯀꯩꯒꯤꯅꯣ ꯅꯍꯥꯛꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯍꯩꯔꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯤꯕ? ꯃꯈꯣꯏꯒꯤ ꯃꯔꯥꯜ ꯀꯔꯤꯅꯣ? ꯀꯩꯅꯣ ꯂꯤꯡꯖꯦꯜ ꯅꯪ ꯍꯥꯏꯗꯣ? ꯑꯩꯅ ꯀꯔꯤꯒꯤ ꯃꯈꯣꯏꯕꯨ ꯃꯥꯡꯍꯟꯒꯗꯧꯔꯤꯕꯅꯣ? ꯑꯣꯖꯥ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ. ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯒ ꯄꯨꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤ ꯂꯧꯕ ꯍꯥꯏꯕꯁꯦ ꯄꯥꯞꯅꯤ. ꯃꯇꯦꯡ ꯄꯥꯡꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯤ ꯍꯥꯠꯄꯒ ꯆꯞ ꯃꯥꯟꯅꯩ. ꯑꯣꯖꯥ, ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩ ꯂꯣꯏ ꯈꯪꯏ. ꯀꯩꯒꯤꯅꯣ ꯑꯣꯖꯥꯅ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯕꯨ ꯃꯥꯡꯍꯟꯒꯦ ꯈꯜꯂꯤꯁꯤꯕꯣ? ꯂꯤꯡꯖꯦꯜ, ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯀꯩꯅꯣ? ꯑꯩ ꯋꯥꯈꯜ ꯑꯝꯇ ꯇꯥꯗ꯭ꯔꯦ. ꯑꯩ ꯆꯠꯂꯨꯈꯤꯒꯦ. ꯍꯌꯦꯡ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ. ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤ.
ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯤꯁꯛ ꯑꯗꯨꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯕꯁꯦ ꯑꯩ ꯄꯥꯝꯗꯦ. ꯑꯣꯖꯥꯒꯤ ꯀꯔꯤ ꯄꯦꯟꯗꯕ ꯂꯩꯒꯦ? ꯂꯤꯡꯖꯦꯜ, ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ? ꯑꯩꯁꯦ ꯅꯪꯒꯤ ꯑꯣꯖꯥꯅꯤ. ꯑꯩꯉꯣꯟꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯈꯟꯒꯅꯨ. ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯝꯇ ꯈꯪꯗꯦ. ꯑꯩꯅ ꯑꯣꯖꯥꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕꯅꯤ. ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯅꯤ. ꯑꯗꯨꯕꯨ ꯑꯣꯖꯥ, ꯅꯍꯥꯛꯅ ꯀꯔꯤ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ. ꯅꯪꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯂꯩꯔꯝꯕ ꯌꯥꯏ. ꯑꯗꯨꯕꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯍꯧꯕꯤꯒꯅꯨ. ꯃꯤꯑꯣꯏ 6ꯇꯤ ꯁꯨꯔꯦ ꯂꯩꯈꯤꯗꯕ. ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡ ꯑꯗꯨꯅ ꯀꯌꯥꯝ ꯊꯃꯣꯏ ꯀꯥꯏꯔꯝꯒꯅꯤ. ꯑꯣꯖꯥꯒꯤꯁꯨ ꯑꯍꯜ ꯂꯃꯟ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ. ꯃꯈꯣꯏꯅ ꯑꯣꯖꯥꯒꯤ ꯋꯥꯔꯤꯁꯦ ꯈꯪꯈ꯭ꯔꯕꯗꯤ ꯀꯔꯤ ꯈꯟꯒꯅꯤ? ꯑꯣꯖꯥ, ꯐꯠꯇꯕ ꯕꯨꯠ ꯊꯋꯥꯏ ꯑꯗꯨꯒ ꯂꯣꯏꯅꯕꯤꯒꯅꯨ. ꯑꯩꯅ ꯑꯣꯖꯥꯕꯨ ꯊꯥꯖꯩ. ꯑꯣꯖꯥꯅ ꯁꯣꯏꯗꯅ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯠꯀꯅꯤ ꯍꯥꯏꯕ. ꯅꯪꯅ ꯀꯔꯤ ꯈꯪꯉꯤ? ꯑꯩꯅ ꯋꯥꯔꯤꯕ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯁꯦ ꯑꯉꯥꯡꯁꯤꯡꯕꯨ ꯐꯍꯟꯅꯤꯡꯂꯨꯕ. ꯑꯩꯕꯨ ꯃꯈꯣꯏꯅ ꯏꯀꯥꯏꯕ ꯄꯤꯕ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯟꯅꯔꯒ ꯂꯩꯔꯦ. ꯑꯩꯒꯤ ꯏꯃꯥꯕꯨꯁꯨ ꯃꯥꯅ ꯈꯨꯗꯨꯝ ꯆꯟꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ. ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯃꯥꯒꯤ ꯁꯥꯟꯅꯄꯣꯠ ꯑꯣꯏꯈꯤꯅꯤ. ꯃꯗꯣ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ ꯑꯣꯖꯥ. ꯃꯗꯨ ꯊꯥꯗꯣꯛꯄꯤꯌꯨ. ꯃꯍꯥꯛꯇꯤ ꯑꯁꯤꯕ ꯊꯋꯥꯏꯅꯤ. ꯑꯁꯤꯕ ꯃꯍꯥꯛꯀꯤ ꯍꯔꯥꯎꯖꯕꯤꯗꯤ ꯑꯍꯤꯡꯕꯕꯨ ꯃꯥꯡꯍꯟꯕꯗꯨꯅꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯃꯥꯡꯁꯤꯜꯂꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤ ꯑꯁꯤꯕꯅ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯅꯤ. ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯆꯠꯈꯤꯕ ꯌꯥꯏ. ꯆꯂꯥꯝꯕ ꯍꯥꯏꯐꯝ ꯈꯪꯗꯦ. ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯈꯪꯖꯩ. ꯑꯗꯨꯕꯨ ꯈꯟꯐꯝ ꯈꯪꯗꯦ ꯇꯨꯃꯤꯟꯅ ꯆꯠꯈ꯭ꯔꯦ. ꯂꯤꯡꯖꯦꯜ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯏ. ꯑꯩꯗꯤ ꯑꯣꯖꯥ, ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯣ ꯑꯗꯨꯝ ꯉꯥꯏꯈꯤꯅꯤ. ꯅꯪꯕꯨ ꯑꯗꯨꯝ ꯅꯨꯡꯁꯤꯈꯤꯅꯤ ꯑꯣꯖꯥ. ꯆꯂꯥꯝꯕ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ. ꯂꯤꯡꯖꯦꯜ ꯉꯁꯤꯗꯤ ꯃꯁꯥ ꯃꯊꯟꯇ ꯌꯥꯝ ꯍꯔꯥꯎꯖꯩ. ꯃꯥꯅ ꯌꯥꯕꯤꯔꯛꯄ ꯌꯥꯕꯤꯔꯛꯇꯕ ꯃꯥꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯄ ꯉꯝꯖꯔꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯆꯂꯥꯝꯕꯁꯨ ꯌꯨꯝꯗ ꯌꯧꯔꯒ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯝꯃꯤ. ꯃꯍꯥꯛ ꯑꯁꯨꯝꯅ ꯍꯥꯟꯅ ꯇꯧꯔꯝꯗꯦ. ꯃꯥꯒꯤ ꯋꯥꯈꯜꯗ ꯐꯠꯇꯕ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯀꯝꯗꯧꯅ ꯂꯥꯛꯂꯤꯕꯅꯣ ꯃꯍꯥꯛ ꯈꯪꯍꯧꯗꯦ. ꯃꯊꯟꯇ ꯅꯤꯡꯉꯝꯗꯅ ꯃꯥꯒꯤ ꯃꯔꯝꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 6 ꯑꯗꯨꯒꯤꯗꯃꯛꯇ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯛꯂꯝꯃꯤ. ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ. ꯀꯔꯤ ꯑꯃꯨꯛ ꯊꯣꯛꯂꯒꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯇꯝꯕ ꯉꯝꯗꯦ. ꯆꯂꯥꯝꯕ ꯎꯄꯥꯏ ꯂꯩꯇꯕꯅ ꯋꯥꯈꯜ ꯊꯣꯛꯇꯕꯅ ꯅꯨꯃꯤꯠ 5ꯅꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇ꯭ꯔꯦ. ꯂꯤꯡꯖꯦꯜ ꯑꯣꯖꯥ ꯆꯂꯥꯝꯕ ꯂꯥꯛꯇꯕꯗꯨꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯇꯣꯞꯄ ꯃꯔꯨꯞꯁꯤꯡꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅꯩ. ꯑꯃꯗꯤ ꯑꯇꯩ ꯑꯣꯖꯥꯁꯤꯡ ꯑꯗꯨꯁꯨ ꯃꯉꯣꯟꯗ ꯆꯩꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯤꯡꯉꯝꯗꯕ ꯄꯣꯛꯄꯒꯨꯝꯅ ꯇꯧꯏ. ꯑꯣꯖꯥ ꯆꯥꯎꯕꯗꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄ ꯈꯟꯗꯦ. ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯨꯗ ꯂꯥꯛꯆꯕꯣꯏ ꯅꯤꯡꯉꯤ. ꯅꯨꯃꯤꯠ 8ꯅꯤ ꯁꯨꯕꯗꯗꯤ ꯅꯣꯡꯃ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯅꯤ. ꯃꯃꯥ ꯏꯕꯦꯝꯃ ꯂꯥꯏꯖꯅ ꯄꯨꯈ꯭ꯔꯤꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯈ꯭ꯔꯤꯉꯩꯗꯅꯤ ꯂꯤꯡꯖꯦꯜ ꯃꯃꯥꯒꯤ ꯀꯥꯗ ꯂꯣꯟꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯃꯥꯅ ꯂꯣꯟꯅ ꯊꯝꯂꯤꯕ ꯈꯨꯠꯂꯥꯏ ꯑꯗꯨꯕꯨ ꯊꯤꯔꯛꯂꯝꯃꯤ. ꯃꯃꯥꯒꯤ ꯎꯄꯨꯗ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯄꯣꯠꯁꯛ ꯑꯃꯈꯛ ꯊꯦꯡꯅꯩ. ꯃꯗꯨ ꯎꯕꯗ ꯂꯧꯊꯣꯛꯂꯒ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯏ. ꯊꯥꯡ ꯑꯃꯈꯛꯅꯤ. ꯃꯗꯨ ꯂꯧꯔꯒ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ. ꯂꯤꯡꯖꯦꯜ ꯉꯁꯤꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯈꯜ ꯇꯥꯖꯗ꯭ꯔꯦ. ꯉꯁꯤꯗꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯈꯜꯂꯤ. ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯤ ꯑꯃꯗꯤ ꯂꯥꯏꯒꯤ ꯏꯁꯤꯡ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯊꯥꯡ ꯑꯗꯨꯒ ꯂꯥꯛꯏ. ꯌꯨꯝ ꯑꯗꯨ ꯌꯧꯔꯦ. ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯨ ꯀꯞꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯪꯂꯛꯂꯝꯃꯤ. ꯂꯤꯡꯖꯦꯜ ꯊꯥꯡ ꯑꯗꯨꯗꯤ ꯎꯍꯟꯗꯦ. ꯃꯇꯨꯡꯗ ꯑꯣꯏꯅ ꯂꯣꯠꯂꯝꯃꯤ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯁꯣꯟꯕ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯂꯛꯏ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯃꯇꯣꯝꯇ ꯐꯝꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯏꯔꯒ ꯂꯩꯔꯝꯃꯤ. ꯂꯤꯡꯖꯦꯜ ꯆꯪꯂꯛꯄꯗꯨꯗ ꯃꯨꯟ ꯅꯣꯛꯂꯒ ꯂꯤꯡꯖꯦꯜ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯅꯥꯀꯜꯂꯣꯝꯗ ꯑꯣꯟꯊꯣꯛꯄꯗ ꯃꯥꯒꯤ ꯉꯛꯁꯝꯗ ꯇꯥꯔꯤꯕ ꯑꯁꯥꯡꯕ ꯗꯥꯛ ꯑꯗꯨ ꯎꯔꯝꯃꯤ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ. ꯀꯔꯤ ꯇꯧꯔꯤ? ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯗꯤ ꯅꯪꯒꯤ ꯏꯃꯥꯗꯤ ꯂꯥꯛꯇꯕ꯭ꯔꯥ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯃꯗꯤ ꯃꯍꯩ ꯇꯝꯐꯝ ꯁꯪ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯍꯣꯠꯅꯔꯤꯕ? ꯃꯗꯨꯗ ꯅꯪꯒꯤ ꯀꯔꯤ ꯅꯊꯧ ꯂꯩ? ꯑꯩꯒꯤ ꯃꯤꯁꯤꯒꯤ ꯃꯔꯝꯗ ꯀꯅꯥꯅ ꯊꯤꯒꯠꯄꯤꯈꯤ? ꯃꯈꯣꯏꯅ ꯅꯣꯡꯃꯗ ꯑꯩꯒꯤ ꯑꯋꯥꯕ ꯈꯪꯈꯤꯗꯦ. ꯑꯩ ꯉꯁꯤꯗꯤ ꯈꯪꯉꯤ. ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯂꯩꯇꯕꯒꯤ ꯃꯔꯝ. ꯅꯍꯥꯛꯇꯤ ꯍꯤꯡꯆꯥꯕꯤꯒ ꯄꯥꯡꯈꯛꯅꯤ. ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯑꯄꯥꯝꯕ ꯄꯣꯠꯁꯛꯄꯨ ꯅꯍꯥꯛ ꯈꯛꯇꯒꯤ ꯑꯣꯏꯒꯦ ꯍꯥꯏꯅ ꯈꯟꯕꯤ. ꯐꯠꯇꯕ ꯋꯥꯈꯜꯅꯤ. ꯂꯩꯁꯤ ꯁꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯧꯔꯤ ꯃꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯏꯟꯊꯨꯔꯝꯃꯤ. ꯅꯪꯒꯨꯝꯕ ꯑꯃꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯍꯦ ꯑꯉꯥꯡ, ꯊꯋꯥꯏ ꯃꯥꯡꯒꯦ ꯍꯥꯏꯕ꯭ꯔꯣ? ꯅꯪꯕꯨ ꯑꯩꯅ ꯃꯇꯝ ꯌꯧꯔꯒ ꯍꯥꯠꯀꯦ ꯍꯥꯏꯅ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯅꯪꯅ ꯉꯁꯤ ꯁꯤꯡꯅꯔꯕꯅꯤꯅ ꯅꯪꯕꯨ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦꯗꯅ. ꯂꯤꯡꯖꯦꯜ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯇꯨꯡꯗ ꯃꯈꯨꯠ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯒꯦ ꯍꯦꯛ ꯇꯧꯔꯛꯄꯒ ꯂꯤꯡꯖꯦꯜꯅ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯇꯨꯅ ꯃꯥꯒꯤ ꯉꯛꯁꯝꯗ ꯊꯤꯜꯂꯝꯃꯤ. ꯃꯗꯨꯗꯒꯤ ꯂꯩꯁꯤꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈ꯭ꯔꯦ. ꯂꯤꯡꯖꯦꯜꯁꯨ ꯃꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂꯤ. ꯏꯆꯝ ꯆꯝꯅ ꯍꯤꯡꯖꯕ ꯅꯨꯄꯤꯅꯤ. ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯃꯊꯟꯇ ꯋꯥꯈꯜ ꯊꯥꯖꯗ꯭ꯔꯦ. ꯕꯨꯠ ꯅꯨꯄꯤ ꯑꯗꯨ ꯁꯨꯝ ꯃꯇꯣꯝꯇ ꯎꯠꯀꯨꯝꯅ ꯄꯥꯏꯈꯤꯔꯝꯃꯤ. ꯂꯤꯡꯖꯦꯜꯁꯨ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯊꯨꯅ ꯆꯦꯜꯂꯛꯂꯝꯃꯤ. ꯑꯣꯖꯥ ꯆꯂꯥꯝꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯔꯕ ꯈꯨꯜꯗ ꯍꯟꯈ꯭ꯔꯦ. ꯃꯥꯒꯤ ꯅꯤꯡꯖꯕ ꯃꯪꯂꯥꯟ ꯄꯨꯝꯕ ꯊꯥꯗꯣꯛꯂꯦ. ꯁꯦꯜ ꯌꯥꯝꯕ ꯌꯥꯝꯗꯕ ꯃꯍꯥꯛ ꯊꯪꯅꯕ ꯈꯨꯜ ꯑꯗꯨꯗ ꯑꯣꯏꯅ ꯑꯣꯖꯥ ꯑꯣꯏꯅꯕ ꯍꯥꯏꯅꯔꯦ. ꯃꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯅꯤꯡꯇꯝꯅ ꯃꯍꯥꯛ ꯍꯤꯡꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯂꯤꯡꯖꯦꯜꯁꯨ ꯍꯧꯖꯤꯛꯇꯤ ꯑꯋꯥꯕ ꯑꯃ ꯀꯣꯛꯂꯦ ꯍꯥꯏꯕꯕꯨ ꯑꯣꯖꯥ ꯆꯂꯥꯝꯕ ꯃꯥꯒꯤ ꯈꯨꯜꯗ ꯍꯟꯈ꯭ꯔꯦ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ.
ꯑꯗꯨꯕꯨ ꯑꯣꯖꯥ ꯆꯂꯥꯝꯕꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯐꯥꯎꯕꯗꯤ ꯑꯣꯖꯥ ꯆꯥꯎꯕꯗꯒꯤ ꯈꯪꯖꯍꯧꯔꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯕꯨ ꯎꯅꯕ ꯆꯠꯀꯅꯤ ꯍꯥꯏꯅ ꯂꯦꯞꯆꯔꯝꯃꯤ꯫ ꯂꯤꯡꯖꯦꯜꯅ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡ ꯂꯣꯏꯁꯤꯜꯂꯦ꯫ ꯆꯍꯤ 22 ꯁꯨꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯁꯨ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯅꯕ ꯑꯣꯖꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯃꯥꯅ ꯃꯇꯝ ꯄꯨꯝꯕꯗ ꯅꯤꯡꯖꯔꯛꯄ ꯃꯤꯁꯛ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯨꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯅ ꯑꯣꯖꯥ ꯆꯂꯥꯝꯕꯒꯤ ꯈꯨꯜꯗ ꯂꯥꯛꯂꯤ꯫ ꯃꯥꯒꯤ ꯃꯌꯨꯝ ꯍꯪꯗꯨꯅ ꯂꯥꯛꯏ꯫ ꯃꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯈꯪꯂꯦ꯫ ꯆꯪꯂꯛꯂꯤ꯫ ꯆꯂꯥꯝꯕꯒꯤ ꯃꯃꯥ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯃꯣꯏꯊꯥꯞ ꯅꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯁꯤꯕꯨ ꯑꯣꯖꯥ ꯆꯂꯥꯝꯕꯒꯤ ꯌꯨꯝ ꯅꯠꯇꯕ꯭ꯔꯣ? ꯃꯥꯅꯦ ꯃꯥꯅꯦ, ꯏꯕꯦꯝꯃꯕꯨ ꯀꯅꯥꯅꯣ? ꯏꯃꯥ, ꯑꯩ ꯑꯣꯖꯥꯕꯨ ꯎꯅꯕ ꯂꯥꯛꯄꯅꯤ꯫ ꯃꯥꯕꯨ ꯂꯩꯕ꯭ꯔꯣ? ꯃꯥꯗꯤ ꯃꯍꯩ ꯇꯝꯐꯝ ꯁꯪꯗ ꯆꯠꯂꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯌꯥꯝ ꯂꯥꯞꯀꯦ? ꯇꯥꯛꯄꯤꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯑꯣꯖꯥꯒ ꯎꯅꯗꯕ ꯌꯥꯗꯕ꯫ ꯐꯔꯦ ꯐꯔꯦ, ꯄꯪꯂꯥꯞ ꯂꯥꯞꯄꯕꯨꯗꯤ ꯅꯠꯇꯦꯗ꯫ ꯈꯨꯜꯕꯨꯗꯤ ꯇꯣꯡꯉꯥꯜꯂꯤ꯫ ꯁꯤꯗꯒꯤ ꯑꯗꯨꯝ ꯆꯨꯝꯅ ꯌꯦꯠ ꯊꯪꯕ ꯂꯝꯕꯤꯗꯨꯗ ꯆꯠꯂꯣ꯫ ꯑꯗꯨꯒꯅꯦ, ꯑꯗꯨꯝ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯔ ꯆꯪꯁꯤꯜꯂꯒ ꯂꯩꯔꯕꯅꯤ꯫ ꯌꯥꯝꯅ ꯆꯥꯎꯕ ꯃꯍꯩ ꯇꯝꯐꯝ ꯁꯪꯗꯤ ꯅꯠꯇꯦꯗ꯫ ꯑꯗꯨꯝ ꯈꯪꯒꯅꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯏꯃꯥ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯗꯣ ꯏꯃꯥ, ꯋꯥꯈꯜꯗꯤ ꯂꯥꯟꯅ ꯈꯟꯕꯤꯒꯅꯨ꯫ ꯑꯣꯖꯥꯁꯤꯕꯨ ꯂꯨꯍꯣꯡꯉꯕꯣ? ꯀꯗꯥꯏꯗꯒꯤꯅꯣꯗ, ꯆꯍꯤ 30 ꯍꯦꯜꯂꯁꯤ ꯐꯥꯎꯕꯗꯅꯦ ꯅꯨꯄꯤꯒ ꯑꯃꯠꯇ ꯈꯪꯅꯗ꯭ꯔꯤ꯫ ꯑꯩꯁꯨ ꯑꯃ ꯁꯤꯟꯕꯤꯔꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ꯫ ꯋꯥꯗꯨꯗ ꯈꯔ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯐꯔꯦ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛ ꯊꯨꯅ ꯈꯣꯡꯀꯥꯞ ꯊꯨꯖꯤꯜꯂꯛꯏ꯫ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯌꯧꯔꯦ꯫ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯗꯗꯤ ꯑꯣꯖꯥ ꯆꯂꯥꯝꯕ ꯑꯉꯥꯡ ꯃꯆꯥ ꯈꯔꯒ ꯂꯝꯄꯥꯛ ꯃꯆꯥ ꯑꯗꯨꯗ ꯁꯥꯟꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯑꯣꯖꯥ! ꯆꯂꯥꯝꯕ ꯅꯣꯡꯈꯠꯂꯛꯏ, ꯌꯥꯝꯅ ꯑꯉꯛꯄ ꯁꯛꯇꯝ ꯑꯃꯒ꯫ ꯂꯤꯡꯖꯦꯜ, ꯅꯪꯗꯤ ꯀꯔꯝꯅ? ꯑꯣꯖꯥ, ꯀꯥꯎꯔꯕꯣ? ꯑꯩꯅ ꯃꯇꯝ ꯑꯃꯗ ꯍꯥꯏꯈꯤꯕꯗꯣ? ꯑꯩ ꯉꯁꯤꯁꯨ ꯑꯣꯖꯥꯕꯨ ꯉꯥꯏꯔꯤ꯫ ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯇꯤꯛ ꯆꯥꯔꯤ꯫ ꯑꯣꯖꯥꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯑꯩ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯅꯣꯛꯄ ꯉꯝꯖꯗꯦ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯒꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯃꯅꯤ, ꯑꯣꯖꯥꯒ ꯂꯣꯏꯅꯅ꯫ ꯆꯂꯥꯝꯕ ꯂꯤꯡꯖꯦꯜꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯤꯅ ꯎꯔꯣꯏꯗꯕ ꯅꯥꯀꯟꯗ ꯂꯥꯛꯏ꯫ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯂꯤꯡꯖꯦꯜ? ꯑꯣꯖꯥꯗꯤ ꯄꯥꯡꯗꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯕ ꯆꯝꯖꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯅꯪꯁꯨ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ? ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯔꯣꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯄꯥꯞ ꯀꯌꯥꯅ ꯌꯣꯝꯂꯕ ꯃꯄꯣꯛ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ꯫ ꯑꯩꯅ ꯑꯣꯖꯥꯕꯨ ꯊꯥꯖꯩ꯫ ꯑꯣꯖꯥꯒꯤ ꯃꯔꯥꯜ ꯂꯩꯇꯦ ꯊꯥꯖꯕꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯑꯣꯖꯥꯕꯨ ꯊꯤꯕ ꯂꯥꯛꯂꯤꯁꯦ꯫ ꯑꯣꯖꯥ, ꯑꯩ ꯑꯣꯖꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯍꯧꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯀꯥꯎꯊꯣꯛꯂꯣ꯫ ꯑꯅꯧꯕ ꯂꯝꯕꯤꯗ ꯆꯠꯂꯁꯤ꯫ ꯏꯃꯥꯒꯤꯁꯨ ꯈꯔ ꯈꯜꯂꯨ꯫ ꯑꯩꯕꯨ ꯊꯧꯅꯥ ꯍꯥꯞꯂꯤꯕꯤ ꯅꯪꯁꯤ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯨꯄꯥ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯔꯣꯏ꯫ ꯍꯧꯈꯤꯕ ꯋꯥꯔꯤ ꯀꯥꯎꯊꯣꯛꯄ ꯍꯥꯏꯕꯁꯦ ꯂꯥꯏꯕ ꯌꯥꯏ, ꯑꯗꯨꯕꯨ ꯊꯃꯣꯏꯗ ꯆꯥꯛꯀꯧꯔꯤꯕ ꯃꯩꯔꯤ ꯑꯁꯤꯅꯗꯤ ꯀꯣꯛꯍꯟꯕ ꯉꯝꯕ ꯋꯥꯒꯅꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯣꯏꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯕꯨ ꯈꯔꯁꯨ ꯀꯥꯎꯊꯣꯛꯄ ꯇꯝꯁꯤ꯫ ꯑꯣꯖꯥꯒꯤ ꯃꯔꯥꯜ ꯅꯠꯇꯦ, ꯐꯠꯇ꯭ꯔꯕ ꯊꯋꯥꯏ ꯑꯗꯨꯒꯤ ꯃꯔꯥꯜꯅꯤ꯫ ꯑꯣꯖꯥ, ꯑꯩ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯔꯣꯏꯗꯕꯅꯤ꯫ ꯑꯩ ꯑꯣꯖꯥꯒꯤ ꯌꯨꯝꯗ ꯆꯦꯜꯂꯒꯦ ꯍꯥꯏꯅ ꯂꯥꯛꯂꯕꯅꯤ꯫ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯣ? ꯑꯗꯨꯝꯅ ꯇꯧꯒꯅꯨ꯫ ꯑꯩꯗꯤ ꯈꯪꯗꯦ, ꯑꯣꯖꯥꯒꯤ ꯌꯨꯝꯁꯨ ꯈꯪꯉꯤ꯫ ꯌꯨꯝꯗꯁꯨ ꯑꯣꯖꯥꯒꯤ ꯏꯃꯥꯅ ꯏꯃꯧ ꯑꯃ ꯊꯤꯅꯅꯕ ꯈꯜꯍꯧꯔꯤ꯫ ꯑꯩꯗꯤ ꯏꯃꯥꯒ ꯂꯩꯔꯝꯃꯅꯤ, ꯌꯨꯝꯗ ꯍꯜꯂꯔꯣꯏ꯫ ꯍꯌꯦꯡ ꯆꯦꯟꯕꯒꯤ ꯄꯥꯎ ꯍꯥꯏꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨ꯫ ꯑꯩ ꯌꯨꯝꯗ ꯍꯜꯂꯝꯃꯒꯦ꯫ ꯋꯥꯁꯤ ꯍꯥꯏꯔꯒ ꯂꯤꯡꯖꯦꯜꯗꯨ ꯍꯥꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯆꯂꯥꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯂꯩꯍꯧꯏ꯫ ꯑꯃꯨꯛꯁꯨ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯤꯕꯨ ꯀꯔꯝꯅ ꯃꯤꯔꯥꯏꯒꯅꯤ? ꯑꯁꯨꯝꯅ ꯇꯧꯗꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯂꯨꯍꯣꯡꯂꯦ꯫ ꯆꯂꯥꯝꯕꯁꯨ ꯈꯔ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯣꯃꯣꯟ ꯅꯣꯛꯄ ꯍꯧꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫